Arambai News Guwahati da Maitilongi Pau Tawi Ribasingbu Yan Hanbumakta Chingangbam Susitrani na Kurumjari Hosinga Sigi Samlapa Mariba Pau Sing Lobirase Haukiba Thangzu Nomade Assamgi Nagaon District ki Baddrawa Police Station Kangkhong Chahen Kiba Amadi Maitha Kiba Kahenba Miyosing Adu Mangjungnana Sem Saraga Lakiba Ngaktane Kudakta reaction thokpa natte haina ngasi Nagaogi SP Lina Dolena Paumishingda Phongdorake Kahenbasing asina petrol puraga police station asida lariba police record sing mai thaba lakibane mai tharabade makoigi criminal record amata phanglaroi habasi khangbadagini so haire Nagalamaromda makoigi pandam so police station asibu mai thabane petrol makoida supply tawi senglaba baddrawa laiphamgi manakta lam khopchilaga kem saduna leiba miyoisingni haire Pigliba macha pamliba nupi phawba yauna maijuba yauke makoi ayambana criminal ni amade drug mafia amasung criminal record leiba ngaktani haire SPS na makhatana phongdorake madudi police station asida Rafiqul Islam matau karamna sikhibano habagi matangda DIG Central na thi humba chathare Assam da isingi mai Khazik Hantarakle, Adubu Kudong Tibagi Changdi, Adumak Lengdana Laire. Hauziksu District Kunitoi, Isingi Chauna, Laksenduna Laire. Ichauna Kwaidigi Satina Sogliba District asi Nagaon District ne. Kampuram Sung Nagaon Sahargi, Chaurakna Mioi Lak Ahum Dasmik Taruk Mari, Ichaugi Kudong Tiba, Mayoknare. District asi Fauduna Cheliba, Kopili Turelgi, Isingi Imaisu, Hauzikso Dumak Kudong Tiba Laigi Matakta Chele. Nagaon district ki manung channa khungang chaniga kuntra taret ichauna sokli masigi manungda Nagaon da yankai taruk rohada marfu humdoi amadi kampura khungang marfu tarani pan sokli ba mafam ahum masigi manungda khwaidagi sokli ba se kampur ne Handaki chao sida maroina rail track kaya station kaya amangata thokli masibu semjin sajinabagi damak center na haibadi Assamgi railway network semjinabagi damak lupa crore chamaga marfu sanction tawrakre Hauzik tatuna lariba barak rail service asi semjinbada tha amamakai hena changkigani haina Union Rail Minister ga unaraba matung ngasi New Delhi da Assamgi CM Himanta Biswa Sarma na paumishingda phongdorakhe Panba yai handaki ichao sida maroina barak tampagamadi hozai meitei khunai na taba khungang kaya ichaugi awaba mayoknari asumna ichaugi awaba mayoknari ba si kharamakhai kokhanba ngamnanaba semkhiba Manipuri People's Front MPF ki rescue amadi relief operation makachatha boina ngasi MPF Sonai District Committee na District President LB Mol Singh lamjing makhada tangai fadana changba chana thapnabagi potlam sing Sonai Sub Division gi manung chana leiba Mazir Gram Selu Chandpur amadi Lama Gram da chatuna yenthokre Khongchida sida MPF Sonai District ki General Secretary Pariyai Laishram Assistant General Secretary Buddha Chandra amadi Shyamol Galoidana Executive Members singsu saruk yake haina Secretary General Leisungbam Ingangambana Thadorokpa Chirol amana phongdorakle Assam da based oiba cha entrepreneur Ranjit Barwana chaba yaba asengba sanama chitsingna semba cha makhal ama puthokre Hariba cha si kg amada lupa lakh ani makhai piri Swarna Panam haina khangnaba cha sigi mahau punong tongale masi 24 carat edible gold flag ta yamnamak chekshina yamnamak tangna phangba Assam black tea ga yansinaraga semba cha makhalamani Swarna Panam cha si gram chamagi ceramic white gold jar amada happy masida glass diffuser pot ama double world class cup ama amadi bronze spoon amaso black box amada ningthina pack toraga haple Manipur gi apunba saktam amadi ngamkhai ngaknanaba hotnabada thawaina pontha pikhrabasingda kathokpa lebak miyam gi oiba sanglen ama lamphelda leiba United Committee Manipur UCM gi office mamangda sananabagi damak ngasi haunabi matungina President Joy Chandra Konthokjamna luchingduna urep uyung tamkhre sanglen asi phut marphu into nipu pak chawba ground floor yauna mathol ahumgi yum oigane Sanglen asida Manipur gi mapanda choina khundaduna leikraba irei cha sing amadi Manipur da leriba tongan ba proof singi leifam chapham amadi khananainabagi mafam so matik chana thamgani hairi
मियामना अंगम मतेंग पांगबीदुना संगलेन असी मालेमना मसक खंगबा संगलेन अमा ओइहनसी हाइखी ngasi DGP Manipur gi chamber da Committee of Protection and Preservation of Historical Rights of Kobru and Thangjing Hills Range CPPKT gi mihut sing amadi Kuki Students Organization KSO Henglep gi mihut sing ga wari hanaduna Thangjing sing da kabagi thamlamba athingba amadi Henglep Kuki sing na tamda kumlakpada thamkiba athingba sing handok nakre loinana Thangjing sing gi matangda nakal animakna handak thokiba press list adusu withdraw tauba hainasu maikei animakna yanakhi issue asigi matangda social print amadi electronic media singda makhatana marilina daba comment sing pinadaba hainasu maikei animakna yanaba purakre ngase Manipur Sahitya Samiti Thaubalna Englishing ani taret tagi leptana pangthuktuna lakpa Englishing amaga chamapan taramari gi me kulhumdoida Imphal gi kaisamthong laisom lerek ta pokhiba Srimad Paramhans Swami Jogendrananda Yumgi Ming Ibobi Singhi chama supna mapan suba mapokumon Thaubal okramda laiba samiti asigi sanglenda AK Deven Retired Wing Commander na Mifam Mapu, Nongmaithem Kiran Kumar, Convener, Manipuri Language Advisory Board, Sahitya Academy na Athoiba Mithungoina, Amadi, Akanaba Mithungoina, Samitigi Hanagi President, Dr. T.H. Khomdon, Amadi, M. Rajendra na Sarukyaduna Pangthokre. Swami gi saktam da laishu katuna ikai khomnaba utki, Samitigi Hanagi Secretary, Kangabam Sadanandana Taramna Okpagi Warol PK. Swami gi maramda okram isai hanbana marik chumna thamki amadi secretary Samom Raghumanina wahodok amadi thagat warol piki Jiribam district ki manung chana laiba Rositpur Upper Primary School gi headmaster Muhammad Makram Ali gi mathakta school gi committee club amadi guardian singna mahakpu school asida thambiraganu haina kanna wakalakle masigi matangda ngasi school asigi committee guardian amadi club na punna pawgi mifam ama pangthokladuna committee gi member Muhammad Nazir Ahmad na haikhi Headmaster Muhammad Makram Ali Haribozasi matam kharagi mamangda mahairoisingdagi scholarship pigani haiduna sel khomgat khiba amadi angang singi cheng huran baga marinaba case kayada chenabatanatana school asi semjinaba lengaktagi sel kaya kaithoklaga school asi sembidana thamba ozani haire Tripura amasung Mizoram gi state lengak singna Bangladesh pharaga tangai fadaba polam sing ferry da puraknaba Ministry of External Affairs ta haizarakre panbayai awangngpoki state ani asi ising chawgi awaba mayoknabaga loinana rail amasung road link tatkibadagi chana thaknaba polam amadi thaugi awatpa mayoknaduna lakribane Northeast Frontier Railway na so hariba state ani asi tamna chatpa goods amadi passenger train sing June fawbagi oina cancel tawkibane aroiba dangasigi tentakpa maroiba pau khara Guwahati Municipal Corporation na thagi amorakai khomjinbagi senkhai lupa kuntra dagi lupa yankai da hengatnanaba khanakre panbayai hojik senfam asi GMC gi mingda NGO singna khomlibane English ngani tara mari gi APSC parikha wathoki thi humbagi thodang Biplab Kumar Sharma laukhre Assam gi resident ni haibagi asaba chechang paraga Uttar Pradesh gi Assam da thabak thiba lakpagi anobu wathok ama thorakle Makha Assam gi Golpara district ki manung channa Lakhipur da samulam sa singna landarak padagi imung amagi miyoi ahum laikhidre ahum asigi manung da chahi nipan khakta suriba nupa macha amasu yauri Karvi Council gi mikhal hek loibaga BTR da makoi gi council laklagani haina BPF chief Hagrama Mohilari na haikre Thasigi kunmanga dagi na numit marini chupna ukrul da pangthokadariba Siroi Liri Festival Englishingani kunithoigi sem saba Manipur gi Works Minister Govindas Konthokjamna chatuna yengsinkre New Silong Township ta sariba anoba Meghalaya Assembly Building gi dom ngarang kintarakhiba laibaktiba thudugadugi matangda khudakta thigumba chathabina ba Meghalaya gi NGO singna wakalakle Tata Group na mapuoiba Air India na ngasidi thabak sufam singda maikhu thakpa amadi nisa siznaba ban tawkre
Air India gi anoba makhal gi ahongba mamalda paigadaba airline Akasa Air ngasi maikhum hangdokre lagliba July thadagi service hauragani haire. Nonglai nungsitna Delhi da electricity gi line kya thadallabasu asaba maisadagi kokpa ngamjare. Mercury gi Celsius degree 13 da hantaduna Delhi gi miyam nonglai nungsit marakta haraunakhi. Gyanvyapi wathoka chap manana Mangaluru gi Malali dasu thorakle. Mangaluru gi masjid amagi makhada mandir lei haina claim tongnarakle. Girls pillar na chingba mandir gi oiba structure sing phangle haina claim tongnarakpadagi leibak sinba thungna yetna bahaurakle. Archaeological survey na Mangaluru gi mafam asida thihumba chatharaba yana leirakle. Uttarakhand gi Kedarnath Yatra orange alert laukthokpadagi thingduna thamkhre. Haukiba numit humni asida mayai oiraptagi yamna makanna nong chubadagi alert asi laukthoraki Hauzik Pawda Uttarakhand Lairiba Badrinath amadi Kedarnath Lai Krumba Lakpa Tirtha Yatri Singi Masing Lak Ani Hen Kre. Tripura gi Hanagi CM Biplab Kumar Dev ki security cover Masing Hanthan Kre. Panbayai CM gi Pham Thadokraba Matungdasu Biplab Kumar na Jet category gi security fangduna atumak lakhibane. Libagasi ki Prime Minister Narendra Modi na Indian diaspora amadi lalonba singa Tokyo da wari sanakre. India amadi Japan asi natural partner ne amadi India gi chakwa thorang da Japanese investment ki yamna maruoiba chawraba thodang lei haike. Anova variant leptana tholakpa loinana miyam ningba kainariba sigi marakta zero covid model hinghanaba Beijing na kanna hotnare. China da ahan boina yamnamak he na launaganba covid ki Omicron variant VA.4 variant ki ahan case phangkre. Monkeypox anaba singi oina quarantine compulsory oihenba ahan laibak Belgium na oikre. Laina si narakle khanglabadi anaba du tangai fadana numit kunma thoini quarantine da thamgadabani haire. Malemda monkeypox nabagi apunba masing marfu henkre. Europe ki laibak taran nithoi henbada laina si sandorakle. Maroina US, Canada, Australia, Spain, Portugal, Germany, Belgium, France, Netherlands, Italy, amadi Sweden na chingbadane. Labour Party ki luchingba Anthony Albanese Australia gi anuba Prime Minister oina ngasi wasak laukre. Saudi Arabia da COVID case hengalakpadagi lebagasi gi nagrik sing India amadi atay lebag taramanga da chatpada athingba thamkre. Amadi Manchester City na inglisingini kunithoi Premier League ki champion oikre. Team masina Aston Villa bo final da ahum-2 da maithiba piki. Ngasige na di Arambai News Guwahati da Maitilon ki pau sandok chaba matang asta loisinjabaga loinana tabiriba singbo amuka sohanna kurumjari.